ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯨꯛꯅ ꯏꯃꯨꯡꯂꯣꯟꯅ ꯃꯤꯔꯦꯝꯖꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯅꯧꯕ ꯁꯛꯐꯝ ꯊꯥꯒꯠꯂꯛꯑꯦ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯑꯃꯗꯤ ꯉꯥꯛꯁꯤꯅꯁꯨ ꯈꯪꯖꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯤꯗ ꯊꯣꯛꯏꯕ ꯍꯤꯒꯣꯛ ꯃꯆꯨꯁꯤ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯨ ꯏꯁꯤꯟꯕꯤꯔꯝꯃꯨ ꯁꯤꯗ ꯌꯦꯡꯗꯪ ꯌꯦꯡꯉꯒꯗꯤ ꯇꯣꯛꯅꯤꯡꯒꯅꯨ ꯃꯌꯥꯝ ꯃꯁꯤ ꯍꯥꯏꯗꯅꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯈꯟꯖꯩ ꯉꯁꯤꯒꯤ ꯋꯥꯍꯪꯁꯤ ꯍꯪꯖꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯧꯖꯤꯛꯁꯤ ꯅꯤꯡꯊꯝꯊꯥ ꯍꯥꯏꯕꯗꯨ ꯌꯧꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯀꯨꯝꯍꯩ ꯍꯔꯥꯎꯁꯨ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯅꯤ ꯍꯥꯏꯗꯅ ꯑꯩ ꯈꯟꯖꯩ ꯑꯗꯣ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯃꯌꯥꯝ ꯅꯤꯡꯊꯝꯊꯥ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤꯒ ꯏꯔꯣꯏꯅꯅ ꯑꯆꯧ ꯑꯆꯧꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯑꯆꯧ ꯑꯆꯧꯕ ꯀꯩꯅꯣ ꯃꯌꯥꯝꯗꯒꯤ ꯍꯣꯡꯅ ꯍꯣꯡꯅ ꯄꯣꯠ ꯍꯣꯡꯅ ꯍꯣꯡꯅ ꯁꯤꯗ ꯊꯣꯛꯏꯁꯦ ꯁꯤ ꯇꯧꯕ ꯌꯥꯔꯒꯅꯤ ꯑꯩꯅ ꯃꯁꯤ ꯍꯥꯏꯖꯒꯦ ꯅꯤꯡꯊꯝ ꯌꯧꯔꯛꯂꯕꯅꯤꯅ ꯃꯌꯥꯝ ꯏꯪꯕꯁꯤ ꯈꯔ ꯐꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯤ ꯁꯤꯗꯒꯤ ꯀꯛꯄꯤꯌꯨ ꯑꯅꯧꯕ ꯄꯩꯁꯥ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯒꯤ ꯁꯦꯞ ꯇꯧꯅꯅꯕ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯃꯗꯤ ꯉꯁꯤꯒꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝ ꯏꯔꯥꯕꯣꯠꯀꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯃꯌꯥꯅꯒ ꯅꯛꯁꯜꯂꯛꯄꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯑꯃ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯦ ꯃꯌꯥꯝ ꯏꯔꯥꯕꯣꯠ ꯀꯗꯥꯏꯗ ꯄꯣꯛꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯖꯕꯅꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯍꯪꯖꯒꯦ ꯃꯌꯥꯝ ꯏꯔꯥꯕꯣꯠ ꯀꯗꯥꯏꯗ ꯄꯣꯛꯈꯤꯕꯒꯦ ꯃꯁꯤ ꯍꯪꯖꯔꯒ ꯑꯩꯒꯤ ꯁꯛꯐꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯁꯛꯐꯝꯁꯤ ꯌꯦꯡꯗꯪ ꯌꯦꯡꯕꯤꯔꯒ ꯇꯣꯛꯀꯅꯨ ꯁꯤꯗ ꯊꯣꯛꯏꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯔꯤꯕ ꯉꯁꯤ ꯍꯪꯖꯔꯤꯕ ꯋꯥꯍꯪꯁꯤ ꯃꯁꯤꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯁꯤ ꯍꯪꯖꯔꯒ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ